ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯣꯡꯒꯥꯏ ꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯈꯨꯜ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯃꯤꯔꯛ ꯅꯥꯔꯛ ꯈꯪꯂꯕ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯈꯛꯁꯨ ꯂꯩꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯤꯟꯐꯝ ꯑꯃ ꯍꯥꯏꯕꯕꯨ ꯃꯤꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯟꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯁꯨ ꯃꯕꯦꯜ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯠ ꯆꯩ ꯁꯦꯝꯕ ꯁꯥꯕ ꯌꯥꯝꯅ ꯍꯩꯕꯗꯤ ꯍꯅꯨꯕꯤ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯂꯩꯕ ꯄꯣꯔꯝ ꯌꯥꯠꯄ ꯍꯩꯕꯅ ꯃꯁꯨ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯈꯨꯜ ꯑꯁꯤꯗ ꯆꯥꯎꯔꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯃꯤꯇꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯈꯣꯏꯗꯧꯗ ꯄꯤꯛꯇꯛꯅ ꯑꯀꯨꯠꯄ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯀꯨꯠꯄ ꯑꯗꯨꯗ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯃꯗꯤ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯈꯣꯏꯗꯧꯗ ꯄꯤꯛꯇꯛꯅ ꯌꯥꯎꯔꯝꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯈꯨꯜ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆahong ꯉꯥꯍꯣꯡꯕ ꯋꯥꯠꯇ ꯄꯥꯗꯕ ꯈꯨꯜ ꯑꯃꯁꯨ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯊꯝꯂꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯈꯣꯏꯗꯧꯗ ꯄꯤꯛꯇꯛꯅ ꯌꯥꯎꯔꯝꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯗꯨꯕꯨ ꯍꯦꯛ ꯍꯨꯔꯥꯟꯈꯤꯕꯗꯒꯤꯗꯤ ꯈꯨꯜ ꯑꯗꯣ ꯑꯋꯥꯕ ꯇꯥꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯅꯥ ꯂꯥꯏꯆꯠ ꯀꯌꯥ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯁꯤꯈꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ ꯈꯨꯟꯒꯤ ꯂꯧꯎ ꯁꯤꯡꯎꯕꯗꯁꯨ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯗꯕ ꯊꯥꯔꯤꯕ ꯐꯧꯁꯤꯡ ꯑꯗꯣ ꯐꯧꯍꯥꯝ ꯁꯥꯠꯇꯨꯅ ꯆꯥꯕ ꯀꯣꯟꯅꯗꯕ ꯑꯃꯗꯤ ꯏꯀꯪ ꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯋꯥꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯕ ꯀꯣꯛꯂꯒꯅꯤ꯫ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯥꯡꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯉꯝꯅ ꯉꯝꯅꯕ ꯑꯗꯨꯃꯛ ꯍꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯋꯥꯕꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯃꯅꯥꯏ ꯃꯁꯟ ꯑꯃꯠꯇ ꯋꯥꯠꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯋꯥꯠꯄ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯣ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯁꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯔꯕꯁꯨ ꯃꯁꯥꯗ ꯀꯔꯤ ꯑꯃꯠꯇ ꯍꯔꯥꯎꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯃꯆꯥ ꯑꯃꯇꯪ ꯌꯥꯎꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯟ ꯀꯥꯟꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯧꯕ ꯆꯥꯎꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗ ꯇꯦꯅꯋꯥ ꯑꯃꯅ ꯇꯣꯡꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯦꯅꯋꯥ ꯑꯗꯨꯅ ꯈꯣꯡꯂꯤꯕ ꯑꯁꯤꯗ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯃꯆꯤꯟꯖꯥꯛ ꯈꯔ ꯊꯥꯕꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯦꯅꯋꯥ ꯑꯁꯤꯗ ꯃꯆꯤꯟꯖꯥꯛ ꯈꯔ ꯊꯥꯕꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯦꯅꯋꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯊꯥꯔꯤꯕ ꯎꯍꯩ ꯋꯥꯍꯩ ꯑꯃꯗꯤ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯗꯣ ꯑꯃꯠꯇ ꯍꯦꯛ ꯆꯥꯔꯝꯗꯦ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤꯅꯣ ꯇꯦꯅꯋꯥ ꯅꯍꯥꯛꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ? ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯇꯦꯅꯋꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯄꯥꯏꯈ꯭ꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯈꯔꯗꯤ ꯉꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯃꯌꯥꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯈꯣꯡꯂꯤꯕ ꯇꯦꯅꯋꯥ ꯑꯗꯣ ꯑꯃꯨꯛ ꯈꯣꯡꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯣꯡꯂꯛꯄ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯁꯤꯒꯤ ꯇꯦꯅꯋꯥ ꯑꯁꯦ ꯉꯁꯥꯏꯁꯨ ꯈꯣꯡꯉꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯣꯡꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯦꯅꯋꯥ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏ ꯀꯔꯤꯅꯣ ꯎꯆꯦꯛ ꯇꯦꯅꯋꯥ, ꯅꯍꯥꯛꯅ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯗ ꯇꯣꯡꯂꯒ ꯈꯣꯡꯂꯤꯕꯕꯣ? ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯨꯕꯗ
ꯇꯦꯅꯋꯥ ꯑꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯅꯤꯡꯊꯧ, ꯑꯩꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯅꯪꯒꯤ ꯌꯥꯏꯐꯅꯕꯅꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯅ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯩꯗꯤ ꯅꯪꯕꯨ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯇꯦꯅꯋꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ, ꯅꯍꯥꯛꯅ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯇꯝ ꯑꯃꯗ ꯈꯪꯍꯜꯂꯒꯦ꯫ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯣꯛꯂꯣ, ꯑꯩꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯅꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯆꯥ ꯌꯥꯎꯖꯗꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯥ ꯊꯤꯕꯗꯣ ꯃꯗꯨ ꯀꯣꯛꯅꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯏꯜꯂꯨ꯫ ꯃꯁꯤ ꯏꯟꯕ ꯇꯥꯔꯕꯗꯤ ꯍꯦ ꯅꯤꯡꯊꯧ, ꯅꯍꯥꯛ ꯅꯃꯤꯠꯇ ꯅꯆꯥ ꯎꯖꯒꯅꯤ꯫ ꯇꯦꯅꯋꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯣ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ, ꯀꯔꯤ ꯋꯥꯐꯝꯅꯣ? ꯑꯩꯅ ꯏꯟꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯇꯦꯅꯋꯥ, ꯅꯍꯥꯛꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯣ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯨꯕꯗ ꯇꯦꯅꯋꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦ ꯅꯤꯡꯊꯧ, ꯅꯪꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯍꯩꯀꯣꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯗꯨꯗ ꯆꯝꯄ꯭ꯔꯥ ꯑꯉꯥꯡꯕ ꯑꯃ ꯄꯥꯜꯂꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯆꯝꯄ꯭ꯔꯥ ꯑꯗꯣ ꯅꯁꯥꯃꯛ ꯆꯠꯇꯨꯅ ꯍꯦꯛꯂꯨꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯪꯒꯤ ꯔꯥꯅꯤ ꯑꯁꯤꯗ ꯄꯤꯖꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯍꯥꯛꯀꯤ ꯔꯥꯅꯤ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯃꯆꯥ ꯄꯣꯛꯂꯒꯅꯤ꯫ ꯃꯗꯨꯗ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯀꯔꯤ ꯑꯃꯠꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ꯫ ꯅꯪꯒꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯒꯤ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯉꯥꯛꯄ ꯉꯝꯕ, ꯃꯇꯤꯛ ꯃꯊꯧꯅꯥ ꯃꯔꯧꯁꯤꯡꯗ ꯀꯔꯤ ꯑꯃꯠꯇ ꯋꯥꯠꯇ꯭ꯔꯕ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯉꯥꯛꯄ ꯉꯝꯕ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯂꯒꯅꯤ꯫ ꯑꯗꯨꯅ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯇꯦꯅꯋꯥ ꯑꯗꯣ ꯃꯥꯅ ꯇꯣꯡꯂꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯈꯤꯕ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯦꯅꯋꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯖꯒꯦ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯕ ꯑꯁꯤꯗ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯗꯨꯅ ꯇꯥꯏꯕꯪꯗꯁꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯩꯃꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ, ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯩꯒꯤ ꯃꯪꯗ ꯐꯠꯇꯕ ꯃꯪ ꯃꯪꯕꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯥꯏꯁꯤꯡ ꯑꯃꯗꯤ ꯂꯩꯃ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯠꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯣ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅꯁꯨ ꯏꯟꯅꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ, ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯑꯩꯒꯤ ꯏꯇꯨꯡꯗ ꯏꯟꯅꯔꯛꯀꯅꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯣ ꯃꯅꯥꯏ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯨꯃꯤꯟꯅ ꯀꯣꯅꯨꯡꯒꯤ ꯆꯝꯄ꯭ꯔꯥ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯉꯪꯁꯪ ꯉꯥꯡꯅ ꯄꯥꯜꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯇꯦꯅꯋꯥꯒꯤ ꯋꯥꯐꯝ ꯑꯗꯣ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯆꯝꯄ꯭ꯔꯥ ꯑꯗꯣ ꯍꯦꯛꯂꯨꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯥꯒꯤ ꯂꯩꯃꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯂꯩꯃ ꯑꯗꯨꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯃ ꯑꯗꯨꯅ ꯏꯉꯛ ꯉꯛꯅ, ꯀꯔꯤꯅꯣ ꯏꯅꯤꯡꯊꯧ, ꯅꯍꯥꯛꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯍꯧꯖꯤꯛꯅ ꯀꯣꯏꯔꯥꯎ ꯂꯥꯎꯕꯤꯔꯝꯂꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯑꯩꯗꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ, ꯍꯥꯏ ꯂꯩꯃ, ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯁꯦ, ꯃꯁꯤꯒꯤ ꯆꯝꯄ꯭ꯔꯥ ꯑꯁꯦ ꯉꯁꯤ ꯍꯧꯖꯤꯛꯃꯛ ꯆꯥꯁꯤꯜꯂꯨ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯐꯪꯂꯒꯗꯧꯔꯤꯕꯅꯤ꯫ ꯁꯦ, ꯃꯁꯤ ꯅꯍꯥꯛꯅ ꯈꯨꯗꯛ ꯑꯁꯤꯗ ꯆꯥꯁꯤꯜꯂꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯂꯩꯃ ꯑꯗꯨꯅ, ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ? ꯆꯝꯄ꯭ꯔꯥ ꯑꯁꯤꯁꯨ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯆꯝꯄ꯭ꯔꯥ ꯅꯠꯇꯦ, ꯃꯆꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯏ, ꯃꯁꯤꯕꯨ ꯍꯨꯒ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯥꯒꯤꯁꯤꯕꯨ ꯑꯩ ꯑꯁꯤ ꯍꯥꯠꯇꯣꯛꯂꯒ ꯑꯇꯣꯞꯄ ꯂꯩꯃ ꯑꯃ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯂꯩꯃ ꯑꯗꯣ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃ ꯑꯗꯨꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧ ꯑꯗꯨꯅ, ꯍꯥꯏ, ꯀꯔꯤꯅꯣ ꯆꯥꯁꯤꯜꯂꯣ ꯍꯥꯏꯔꯒ? ꯑꯁꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗ ꯂꯩꯃ ꯑꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯆꯝꯄ꯭ꯔꯥ ꯑꯗꯣ ꯀꯤꯅ ꯀꯤꯅ ꯆꯥꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯑꯃ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯃꯗꯣ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯑꯃ ꯐꯪꯖꯔꯒꯅꯤ ꯍꯥꯏꯕ ꯈꯪꯖꯔꯦ꯫
ꯃꯗꯨꯕꯨ ꯈꯪꯂꯛꯄꯗ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝ ꯈꯛꯇ ꯅꯠꯇꯦ, ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯡꯒꯪꯁꯤꯡꯁꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥ ꯈꯔ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯩꯃ ꯑꯗꯨꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯈꯣꯏꯗꯧꯗ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯃꯁꯨ ꯅꯞꯇꯨꯅ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥ ꯄꯨꯝꯅꯃꯛ ꯆꯨꯝꯕ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯣꯛꯂꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯃꯥꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯃꯔꯧꯁꯤꯡ ꯑꯃꯠꯇ ꯋꯥꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯈꯤꯕꯅ ꯆꯍꯤ 13 ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯅꯨꯕꯤ ꯃꯁꯨ ꯃꯕꯦꯜ ꯑꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯗꯕ ꯗꯁꯥ ꯂꯥꯡꯕꯟ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯏ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯗꯨ ꯍꯟꯗꯛ ꯆꯍꯤꯒꯤꯁꯨ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝꯕ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯃꯀꯣꯛ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯔꯛꯀꯗꯕ ꯐꯠꯇꯕ ꯗꯁꯥ ꯂꯥꯡꯕꯟ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯃꯀꯣꯛ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯂꯥꯎꯔꯛꯏ, "ꯇꯥꯕꯤꯌꯨꯗꯣ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ, ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯄꯒꯤ ꯃꯇꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯦ꯫" ꯑꯃꯥꯏꯕ ꯃꯀꯣꯛ ꯑꯗꯨꯒꯤ ꯋꯥ ꯑꯗꯣ ꯇꯥꯔꯒ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯣ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ" ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯃꯀꯣꯛ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯗꯣ ꯐꯪꯂꯒꯅꯤ꯫" ꯋꯥꯗꯣ ꯇꯥꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯣ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯃꯀꯣꯛ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯁꯤꯗ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯦ꯫ ꯃꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯂꯧꯕ ꯉꯝꯂꯣꯏ, ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯕꯁꯨ ꯄꯤꯔꯛꯂꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯍꯨꯔꯥꯜꯂꯨꯒꯗꯕꯅꯤ꯫" ꯑꯃꯥꯏꯕ ꯃꯀꯣꯛꯀꯤ ꯋꯥ ꯑꯗꯣ ꯇꯥꯔꯨꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯂꯦ꯫ ꯃꯁꯤꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯃꯀꯣꯛ ꯑꯗꯨꯅ "ꯃꯗꯨꯃꯗꯤ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯀꯅꯥ ꯀꯅꯥꯕꯨ ꯊꯥꯔꯒ ꯀꯣꯅꯨꯡꯗꯒꯤ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯗꯨ ꯍꯨꯔꯥꯟꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯅꯨꯕꯤ ꯃꯁꯨ ꯃꯕꯦꯜ ꯑꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤꯗꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯨꯟꯖꯥ ꯑꯗꯨꯒꯤ ꯅꯨꯄꯥꯃꯆꯥ ꯈꯔꯒ ꯇꯧꯗꯨꯅ ꯍꯨꯔꯥꯟꯕ ꯆꯠꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯨꯔꯥꯟꯕ ꯑꯗꯣ ꯀꯅꯥ ꯀꯅꯥ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯨꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ 6 ꯆꯠꯄ ꯍꯥꯏꯗꯨꯅ ꯌꯥꯅꯔꯕ ꯃꯇꯨꯡ ꯁꯦꯝ ꯁꯥꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯆꯨꯅꯆꯤꯡꯕ ꯑꯃꯥꯏꯕ ꯃꯀꯣꯛ ꯑꯁꯤꯗ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯃꯀꯣꯛ ꯑꯗꯨꯅꯁꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯁꯨꯒꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯍꯨꯔꯥꯟꯕ 6 ꯑꯗꯣ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯊꯣꯡ ꯉꯥꯛꯂꯤꯕ ꯊꯣꯉꯛꯄꯁꯤꯡ ꯑꯗꯨ ꯈꯪꯍꯟꯗꯅ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯟꯕꯗꯒꯤ ꯇꯨꯝꯊꯍꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯀꯣꯏꯊꯤ ꯑꯁꯨꯝ ꯊꯤꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯃꯈꯣꯏ 6 ꯑꯁꯤ ꯏꯆꯝ ꯆꯝꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯨꯔꯥꯟ ꯆꯤꯊꯤ ꯂꯨꯠ ꯄꯥꯠꯀꯤ ꯃꯔꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯅꯣꯞꯇ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ 6 ꯑꯗꯨꯅ ꯑꯃꯗꯒꯤ ꯑꯃꯗ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯨꯅꯨꯄꯥ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯎꯠꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯂꯣꯟꯅ ꯄꯨꯈꯤꯅꯕ ꯁꯦꯝꯕ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯌꯥꯔꯛꯂꯣꯏꯗꯕ ꯃꯔꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫
ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯍꯨꯔꯥꯟꯕ ꯆꯠꯂꯨꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯐꯪꯗꯅ ꯈꯨꯜ ꯑꯁꯤꯗ ꯍꯜꯂꯛꯄꯗ ꯃꯌꯥꯝ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯕꯣꯛꯇ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯂꯣꯟꯅ ꯍꯨꯔꯥꯟꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯣꯟꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯄꯥꯟꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯪꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯥꯟꯅ ꯍꯨꯔꯥꯟꯕ ꯂꯥꯛꯂꯝꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯃꯤꯒꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯂꯣꯟꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯣꯛ ꯍꯅꯨꯕꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯨꯅ ꯌꯥꯡꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯃꯪ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯌꯥꯎꯅ ꯃꯅꯥꯏ ꯃꯁꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯅ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧꯒꯤ ꯃꯤꯑꯣꯏ ꯈꯔꯗ ꯈꯨꯟꯖꯥ ꯈꯔꯅ ꯍꯟꯗꯛ ꯑꯃꯥꯏꯕ ꯃꯀꯣꯛꯅ ꯐꯥꯎꯈꯤꯕ ꯂꯩꯐꯥꯎ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯨꯔꯥꯟꯕ ꯆꯠꯈꯤꯕꯁꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯛꯂꯝꯃꯤ꯫ ꯋꯥ ꯑꯗꯣ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯗꯣ ꯂꯩ ꯍꯥꯏꯔꯤꯕ ꯑꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯏꯇꯧꯗ ꯌꯥꯎꯔꯤꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯗꯣ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯍꯨꯔꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅ ꯐꯨꯊꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗꯦ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯤ ꯑꯃꯒ ꯃꯁꯨ ꯑꯃꯒ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎꯗꯦ꯫ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯈꯨꯟꯖꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯣ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯣ ꯇꯥꯛꯎ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯍꯅꯨꯕꯤ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯟꯖꯥ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯅ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯃꯃꯩꯊꯪꯗꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯔꯛꯄꯗ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯨ ꯈꯪꯂꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯅꯨꯕꯤ ꯑꯗꯣ ꯈꯨꯠ ꯁꯥ ꯌꯥꯝꯅ ꯍꯩꯕ ꯑꯣꯏꯕꯅꯤꯅ ꯌꯨꯝ ꯑꯗꯣ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯆꯠꯄ ꯌꯥꯅꯕ ꯁꯦꯝꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯍꯅꯨꯕꯤ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒ ꯀꯣꯟꯅꯅ ꯎꯃꯪꯗꯒꯤ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯈꯣꯏꯇꯧꯗ ꯌꯥꯎꯔꯤꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯗꯣ ꯃꯁꯥ ꯃꯇꯣꯟꯇ ꯄꯥꯏꯊꯣꯔꯛꯇꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯈꯣꯏꯇꯧꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯜ ꯑꯗꯣ ꯃꯁꯦꯡ ꯃꯉꯥꯜ ꯅꯥꯏꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯍꯔꯥꯎꯅꯔꯦ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯧ ꯑꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯅꯤꯡꯊꯧ, ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯔꯥꯖꯀꯩꯅꯥ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯤꯌꯨ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯗꯣ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫